ꯑꯍꯥꯟꯕꯃꯛꯇꯗ News Live Channel ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯈꯟꯅꯕ ꯄꯥꯎ ꯈꯔ ꯄꯨꯡ 9ꯒꯤ ꯃꯅꯨꯡꯗ ꯀꯥꯡꯄꯣꯛꯄꯤꯒꯤ ꯍꯥꯏꯋꯦ ꯍꯥꯡꯗꯣꯛꯇ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯥꯛꯂꯒ ꯀꯨꯀꯤꯁꯤꯡꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯁꯨ ꯇꯧꯅꯔꯨꯕꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯑꯣꯏꯍꯜꯂꯛꯄꯅꯤ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯏꯝꯃꯨꯅꯥꯏꯖꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ LPGꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯑꯔꯥꯟꯕ ꯋꯥꯐꯝ ꯊꯥꯖꯕꯤꯒꯅꯨ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯃꯁꯥ ꯈꯥꯏꯅ ꯈꯪꯍꯟꯖꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯀꯆꯥ ꯅꯥꯒꯥꯅ ꯆꯦꯛ ꯄꯣꯏꯟꯠ ꯍꯥꯡꯗꯨꯅ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯤꯕ ꯑꯁꯤ ꯄꯨꯡ 9ꯒꯤ ꯃꯅꯨꯡꯗ ꯍꯥꯡꯗꯣꯛꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯣꯇꯨꯅ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯊꯥ ꯑꯃ ꯍꯦꯟꯅ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯇꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯉꯔꯥꯡ ꯄꯥꯡꯊꯣꯛꯇꯨꯅ ꯑꯊꯤꯡꯕ ꯑꯁꯤ ꯄꯨꯡ 9ꯒꯤ ꯃꯅꯨꯡꯗ ꯍꯥꯡꯗꯣꯛꯍꯟꯅꯕ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯊꯥ ꯑꯃ ꯍꯦꯟꯅ ꯂꯝꯕꯤ ꯑꯁꯤ ꯑꯊꯤꯡꯕ ꯊꯝꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡꯄꯣꯛꯄꯤꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯄꯣꯠꯂꯝ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯗꯕꯅ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯗ ꯑꯊꯤꯡꯕ ꯂꯩꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯅꯕ ꯀꯌꯥꯔꯛ ꯍꯥꯟꯅ ꯑꯥꯔꯄꯤꯟ ꯇꯧꯈ꯭ꯔꯕꯁꯨ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯤ ꯐꯥꯎꯕ ꯂꯝꯕꯤ ꯑꯁꯤꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜ ꯁꯤꯗꯗꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯂꯣ ꯀꯥꯏꯅ ꯍꯥꯡꯂꯤꯕ ꯆꯦꯛ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯄꯨꯡ 9ꯒꯤ ꯃꯅꯨꯡꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯨꯡ 9ꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯨꯒꯗꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯈꯪꯍꯟꯖꯔꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯈꯛꯀꯤ ꯌꯦꯡꯂꯒ ꯏꯪ 2009ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯁꯨ ꯇꯧꯅꯈꯤꯕꯅ ꯍꯧꯖꯤꯛ ꯀꯨꯀꯤ ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯟꯕꯅꯤ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯨ ꯍꯨꯜꯂꯝꯕꯗꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅꯅꯤ ꯍꯥꯏꯅ ꯅꯥꯒꯥ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ NPFꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯋꯥꯡꯕꯧ ꯅꯤꯃꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯥꯡꯒꯣꯜ ꯇꯔꯨꯡꯗ ꯂꯩꯕ NPFꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯟꯅꯕꯗ ꯑꯋꯥꯡꯕꯧ ꯅꯤꯃꯥꯏꯅ ꯍꯥꯏ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠꯇ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯪ 2009ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯁꯨ ꯇꯧꯅꯈꯤꯕꯅꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕ ꯂꯩꯈ꯭ꯔꯕꯒꯦ ꯃꯁꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯅ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯒ ꯁꯨ ꯇꯧꯅꯔꯝꯂꯤꯕꯅꯣ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯜ ꯀꯦꯝꯞ 14ꯒꯤ ꯃꯊꯛꯇ ꯍꯥꯡꯗꯣꯛꯂꯒ ꯊꯝꯂꯝꯃꯤ ꯂꯣꯏꯅꯅ ꯏꯪ 2013ꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯧꯅ ꯗꯤꯁꯇ꯭ꯔꯤꯛ ꯀꯌꯥ ꯈꯥꯏꯗꯣꯛꯄꯒꯤ ꯊꯕꯛꯁꯨ ꯄꯥꯏꯈꯠꯂꯝꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯅ ꯄꯥꯏꯈꯠꯂꯝꯂꯤꯕ ꯊꯕꯛ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯅꯤꯡꯊꯤꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯅꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯒ ꯁꯨ ꯇꯧꯅꯔꯝꯗ꯭ꯔꯕꯗꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯦ ꯀꯪꯒ꯭ꯔꯦꯁꯅ ꯈꯪꯐꯝ ꯊꯣꯛꯏ ꯉꯁꯤ ꯊꯣꯛꯂꯤꯕ ꯀꯨꯀꯤ ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯏꯔꯥꯡ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯁꯨ ꯇꯧꯅꯔꯝꯕ ꯑꯁꯤꯅ ꯊꯣꯛꯍꯟꯕꯅꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯏꯍꯨꯜ ꯑꯁꯤ ꯁꯥꯟꯅꯗꯨꯅ ꯃꯤꯈꯜꯒꯤꯗꯃꯛ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯁꯤ ꯀꯗꯥꯏꯗ ꯂꯦꯞꯂꯤꯕꯅꯣꯍꯥꯏꯕ ꯅꯥꯈꯩ ꯑꯃ ꯁꯦꯡꯗꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯈꯛꯀꯤ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯕꯅꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯇꯦ ꯍꯥꯏꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯍꯨꯠꯇ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯁꯣꯏꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯡ ꯎꯟꯅꯕꯗ ꯍꯨꯟꯕ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯑꯃ ꯄꯨꯔꯛꯅꯕꯔꯣꯝꯗ ꯆꯪꯁꯤꯟꯕꯅ ꯍꯦꯟꯅ ꯆꯨꯝꯒꯅꯤ ꯃꯍꯥꯛꯅ ꯃꯈꯥ taana hai handak nagagi MLA sing Delhi Union Home Minister ga unabada Congress Party na miyambu lana lamjingliba asina takpadi India gi oina satnariba political party system asi khangdabani haina lawi loinana NPF haiba political party asi mayek sengna khangdaba mali
MPF asi awang nongpo lamdamda ihan hanba political party oina Englishing amaga samapun humdoida hudokibani MPF ki president amasu Nagaland chief minister Dr. Nephew Rio party asigi senior leader singa punna Amit Saha unaruba se hujik tholiba irang asigi matangda political party ama oina unabani masi party amagi lokpham thokpa thodangni loina na handar layong wa phaida nagamisam taru hakibagi case asi NIA na paire case asi atuba matamda losinaba amadi awang nongpo lamdamda tholiba irang sing asi losinuna lamdam sida atuba tangdu leitaba purangnaba taksin chapani Congress party na masagi maran khamjadana mi gi asoiba khak yengsinuna lei masigi mahuta masagi maran hana yengsinba chungani Congress party na le ngai matamda state sida naga amadi kuki gi marta sahi palom asoba ira ama thoki asoba irang sida mi lising amarom sikhi masi punama khantarga party ama bu hunbagi mahuta manipur da ing tapa puranaba honabane hena chungani haina su MPF ki state president asina makha tana phungdokhi Manipur tholiba wathok lanthok asina maram oiraga khuntak laksinduna leiba maitai khul ama oiriba dolai thabidagi lanjeraduna leiba khunja singi resettlement taunaba honari ngaida ngasi mapam asida central force na ngak senduna Kuki singna rally chatkre English singani sumna kolumdogi mi ohumdagi hawduna tholiba matam sanglaba irang asina maram olak oiraga dolai thabi khunja sing ngasi phawa masagi mayumda hanjinba ngamdana lili kemda changjafam lawduna leiragli maitegi khul ama weriba dolai thabi khungi lanjenari besing khunjasing asi hongjinaba honari besigi matangda district administration gi masak maming takung daba mi amana hai hauji dolai thabi gi khul asida resettlement taunaba thorang kanna paikhali khul asida Kuki sina mai thadokraba maitai singi yum amadi ate thugai yakhaiba sing nauna sanaba honari loinana mafam asida security gi oiba cheksin thorang asi mapung phana lokhapa loireba matungda khunja sing resettlement taun hanba amadi khatana walhoriba yum sing saduna mapung phana hungjinanaba honabagi thabakkanna paikhali athuba matamda hungjinaba sukana honagani haina pauche siga pau phaunabada mahangna phongdoram khi nakala maromda lengana paikhalaliba resettlement gi khongthang asida pura ona tainabada Kuki MP cycle gi miyang makhada resettlement plan and dolai thabi haiba banner gi makhada central force na ngak senduna masing yamlaba Kuki miyam na ngasi mafam asida rally ama chatkre rally adu ngasi ayupung mapan makhai rom taba aduwaidagi hawduna satkibani rally aduda thoidopa pamdaba thawdok thoktanaba central security force ki personnel sina ningthina ngak senduna satki loinana no peace no resettlement we want justice before peace haina thaba plate card kaya sina khibaga loinana kholaw kaya su lawki hauji lanjena duna leiriba likemda leiriba dolai thabidagi imet amana pauche asida hai dolai thabigi oina punna yung kunthatare lom lei dolai thabigi oina resettlement gi process asigi ahama khongthang oina yum tanga nauna sanaba leingakna khanghalakpa leire loinana walhoriba yumsing asi security gi cheksin thorang ningthina lokhopa lorba matungda sanaba thorang tauri amaromda Kuki singna dolai thabigi khunjasing masagi yumda hunjinnaba hona basida Kuki singna yaningdaba phongdoragli adubu makoina khongjang phana changsilabasu leingangna dolai thabi khunjasing masagi yumda changlo haiba matam aduda changani leingake yathang ngakadamani haina phongdorakhi Panba yabadi English ngani sumna ko mangagi July 13 dolai thabi khunja thingna masagi mayum sing adu yengba changjage haibida security na athingba piduna changba yan khide adubu khunja khara iroiduna turen lantholaga masagi yumpham phawba changsinbagi thogdo leikre asumna dolai thabi gi khunja thingna masagi mayumda changnaba honabada security na akanba mawongda athingba piduna changhan khidrabasu masi mafam asida security na ngak seduna masing yamlaba Kuki miyam na saruk yaduna rally asi changhan khibani hauji matang sida pajari ba pawsi lusinjari miyambu amukahna kurumjari